पाउसेद युमफम ओइबा मर ओइबा पाउ खरा अपडेट तौजरी प्रजाना भोट पीबीबदगी मिनिस्टर ओइना फंगबनी रंजन से मिनिस्टर ओइरकनी हाइबा मंग फाउबा मंगलुदे ईश्वरना पीबीबनी से मिनिस्टर यूनियन मिनिस्टर ऑफ स्टेट फॉर एक्सटर्नल अफेयर्स एंड एजुकेशन ओइरखरबा डॉक्टर आर.के. रंजन बो ngasi nungthil BJP office da BJP Manipur Pradesh na sindana okpagi thauram pangthokre thauram adu da Manipur gi Chief Minister N Biren Jauna party ki karyakarta kyana harok them oke haukiba tang taraga tarita ki Manipur da ki horokiba Jan Asirbat Jatra ki khongset pangthoklaba matong ngasi minister asib okpagi thauram da R.K. Ranjan na phongthokiba da ngasi ayakna minister oiba phangbasi praja miyam da vote bibiba amadi party ki losingba singna nungsi biba da gi minister oiba phangbani laibak phabada ki oiba nate भारत की प्राइम मिनिस्टर नरेंद्र मोदी असी अवांग नोंपोक भारत प्रजामना नोंसीजाबा अवांग नोंपोक लमदम चाखुतन भारत चौखटपा यारोय हाइबलो चिंबा अमने आइंगोंड एक्सटर्नल अफेयर्स एंड एजुकेशन मिनिस्टर पिरकपसी अवांग नोंपोक भारत लुक इस पॉलिसी चौखनाबा अमदे थाबा गोंधोकपा ngamnaba अतोपा लेबाक सिंगा फबा मरी थमनबा होनबने एजुकेशन दा अहनबा बिंग चंगहनदुना ngasiगी नारोल सिंह आयंगी जाति की जंबीने मागोयबा लारिक लाइसु आयंदुना असेंगबा जाति अम ओइनदबा पंतम थमनबा थौरांगने ayako minister ohenerba miyam da pirak pathabak sing miyam kan loina na thabak tawgane thauramasi chief minister na external affairs and education minister pataram da okla duna ngasi ayang na chief minister oiba phangbasi isorna pibi bane ayaki chingda chachi abasi aina hekta haige khana haike banate isorna chinda tongduna haike bane ngasi de singtam aduki batik nung sinare miyam gi tamak leiba lengak ne miyam gi apam bu khutimuk thabak ontho pangam na ba honaragane प्राइम मिनिस्टर नरेंद्र मोदी ने अवांग नोंपोक भारत पो कदाई फोबो नंगसीबगी हाइबदो हंदक नॉर्थ ईस्ट की मिनिस्टर मंगा आबलकलिबा असिने मासी ममांग दसु अमुक थोखिद्रिबनी मियाम गिदबक हंदक इलेक्शन ममांग द तोंगन तोंगन बा ओलंपियन पार्क INA की असोबा पार्क अमदी खोंगजोंग की टेंगोल पार्क सु मियाम द सिनरगने ngasi की थौरम अदु द BJP मणिपुर प्रदेश की प्रेसिडेंट एसआर देवी अतै मिनिस्टर सिंह अमदी MLA क्या सिंगसु सरुयाखि नागालमरम द MLA राधेश्याम द लुचिंगलगा टेंकोल लंपाक सिंगदोक पहाउखरे खोंगजोम हाइबसी मणिपुर की यामना मरुओइबा मफमनी राधेश्याम लमदमसी की पुवारी का सगोनदुन लेरबा खोंगजोम की टेंकोल लंपाक की मसाई कोंदा नापी सिंगनांग मयामना जोमलगा लेरंबा अदु ngasi दगी हाइरोक केंद्र की MLA डॉक्टर थोक्सम राधेश्याम द लुचिंगलगा BJYM हाइरोक की नहा सिंग अमदी FEMC खोंगजोम की थौमी सिंगापुरना सिंगदोक पहाउखरे टेंगोल लंपा की सोशल सर्विस अदु आउदोलदुना MLA राजेश यामना हाई खोंगजोम हाइबा मफम असे मणिपुर की यामना मरुओइबा तना थानाबा याद्रबा मफमने अदुंगै इंग कुमजा लिसिंग अबगा चनिपात मरफुद्रा मथोइदा मतपदोगे थौना फरबा अखोइ की इपा इपुसिना मणिपुर की निंगतंबा ngaknaba kan थौरबा ब्रिटिश सिंगा अनबा लेतना खोंगजोम की लानफमदा लानथेंगदुना थवाइ थाखिबा सेंगलबा तीर्थ स्नान ओरबा मफमने खोंगजोम की टेंगोल लंपाक असिबो खोंगजोम लान का मरी लेनाबा यामना मरुओइबा मफमने मणिपुर लेगा की स्टेट आर्कियोलॉजिकल डिपार्टमेंट मफमसी प्रोटेक्टेड एरिया नि आना लाउतोक्तन थमलिबने आइके MLA na makhatana hai tha asigi taragani panda India government minister of state for education and external affairs Dr. R.K. Ranjan na mafam asida visit lakpada tengkol lampak ki auja wariba phibam asi ubada ningba kaihe mafam asi ningthina tarutana da thamningbagi apamba union minister na phongtok pirame union minister ki apamba du thabak to onthok na bangasi social service pangtok pane mafam asi sin bathong na sit nana sengdok pa loiter phoba namit omni changna social service pangthokani aige MLA na asumna so hai lamdamas ki ding tambanga na ba thawai na pontha pikraba ipai pho sengge senglaba mafam amading thina preserve tawra thamba hai basi ngasi mirol aikoi ki tawdaba yadrabi thone masina ipai pho sing aduba masamasu oiba aikoi na ngasi phoba kawba leite ipai pho sing mafam da ngasi su ikai khumna bo uli hai bu kadawri bane tengol lampa ki masai konda preserve tawdan thamliba saru sayang singge afam asiba kaiba dagi yangbada pungning dung sire Sangmacha ama sariba asisu phibam phatre state archaeological department ki bakada protected site when allow thoklaba mafam amada asiguma phibam chadaba kya leireba asi ikaiba ma phawre sahi amada mafam asida laklaka tarpan katpa adu khakna tana mafam asi sahi choppa luna na thambiba asi yamna tangai phadaba ma oigani khanjai mafam asi luna na thamnarba state ki chief minister assembly constituency asi ki MLA amasung atei mari leireba department ki biosing tanaragane lenga da thabak bai khalakpa ngai na ipa ipusing adu de ikai khomna uchaboina mapam basi sitna na thamna ba hona jagane miyam na maruina club sing na su mateng phangbiu aibo wafam su MLA Radhesyam na thamke maragasi da nupi sing bo awang ba thak ta ikai khumna bagadabani paujel dex tagi
Matam amadi lamdam asida nupa kaya security ki pakuta masing khangdana sikibadagi nupi kaya ki maraibak kari oigani haina miyamna hainarambadu ngasidi madugi onna taina barumda lakle ponsi ki awanungai phangjitrabi sahi jamjitrabi nupi masa kaya miyoibagi wakal khanpa ngamjadaba sagi puksen chenpa miyoy kana ijat mangan kibagi thabak kaya satharakle asigumba sanga ki puksen chenpa sigi manung dalam damasegi yellow missing nataba mapalum daki lakpanan manipuri kya su senare amarum dalam damasida mobile phone thorak padagi nupi da thopa crime ki masing chu haingai leitana hengkalakle mobile phone ki khutang dagi masa khangna daba miyoy kya khangna tuna chathai daba kaya salakpa asi pakhang leisabi dagi handok tuna mai makai palaba nubi nupa kya su asigumba crime asida yaure Hauzaki matamda nauriba jumban bagi sahi sutriba nupa nupi kya na nauna jumban lapi da khong taru padage awasai theng nangdana punsi pikam naki ba kya yaukre Manipur ki hauzak wariba phibam asida yamna section ningai wariba de laisabi masa kya labuk lamang da hatuk tuna thamlamba asine chumna hatuk laga thamlamba suna tabada nupi oibi izat mangalaba matungda hatuk pa asini asigamba thodok asi Manipur da phana jamna thokre asigamba thodok sing asida gi ngak thoke harabadi mama bapa oibe sina masa ningol chengbo section sena duna ayuki nubitangi kari tauri karambali sa chali abasi komne yangsenba darkar oire haujiki matamda laisabi masa sina mama bapa sing da namthak tawduna mama nabigi manakta chaluge bazar chaluge haidun oidaba ngangtuna makoina chatningba chatpa tawningba tawba asina su makoigi kudong tiningai oirege pakhang laisabi habasi nungsina ba habasi laigi haktak tagi chatnaduna laglaba kan thokpa yarroidaba tangka kamane nupa oibasingna nupi oibasing bar kari su khandabagum ailaigum pathatuna langthokpa yabagum nupi kaya ba ijat manganduna hatok piba amadi kauthok piramba se kari dagi haiba taragadi nupa oibasing aduna nupi sing adubo pamlaktabadagi haiba yai matamasidadi nupi oibasingna jamna section gadabani nupa singking hekki oiba toksina batta ta nupi singna thajabaga loina makhoi makhoida nungsi hairak libesing adugi mari makhong thidokuna karamba misak no haiba du khangdokadabani adudi natana nupa amana hairakle aidana nupa ging hekki chironda ngawrurabadi dasa kaya tagane loina nupa singna nupi singba awang bathakte ikai khumnagadaba makhoisu makhoiba karisu leitana khanbati langane mi mahalurabadi mahaksu nongodi mihat adugi phallakani haibase nupa singna mata punamakta kawroidabane Fadibi lamsagi hiang thangdagi majrauk taba lambi khudong thiningai oire Young Union Club Nauria pakanglapa kendraki mamai wangoi kendragina ahuba lambi oiriba Fadibi lamsangi hiang thangdagi majrauk taba lambi asi hingsinpinaba leitabana maram oiduna lambi satpada aduki matik khudong thiningai oire aina Young Union Club iro majrau Impal West District General Secretary Angom Temba Singna khodiek piduna thadorapa serol mana phangdorakle serol asida asat awok singna haiba matungina di lambi asi ngajokpa hena farani haiba phawba phangdoknarakle MLA leitraba kendragi aroiba lambi warbasu lambi asina phawduna chaliba maroiba khungang sing maroina kagai lanpok bokrambam sanjenbam amadi laurenbam khungang singso lambi asi phawduna chatpana aduki matik khudong chadaba haiba du oire haujik lambi asi oiriba phibam asida khunai praja khudingna chatpa matamdade asuki matik wap haiba du oibana malemge anba lajjang matamge mamangta oiramba lambi aduna hena faramba yai aina haimanba hainaba phawbo yaurakle pandemic matam oibanasu khul leikagi asat ho kyana khudong charba kaya mayonarabasu leibaki chel donggi phibamna khangsok soksen kiba leibana matam koina khangdona lakhibane miyamna thengnariba awaba asi ubiduna athuba matam dalambi asi semjanbiu aire makha tarakpa atopa pau amadana athuba matam da population commission ama semgadabani JC ILPS ki convener YK Dhiren Aikre Manipur sahi kaya ki mamang tagi ILP amadi Bengal Eastern Frontier Regulation Act lising ang magasani pang humbod rahom daway. Mapung pana implement taon na ba miyam ka loy na dasangkin kibi ihaw ato na matam sang na. Tang dulay tada ba uway ruraba matung aw kiba lising ani taraga mapangi December kontraga matoy da Manipur like na state asida. ILP chan na ba hukraba su miyam ki apan bagi kwalaw ka loy na natam kiba sing adudi sahiya magkatani pan sur papawa implement tarok tre. Wafa masing asin nung til siagaro to liba JC ILPS ke office na pang tuwa pa kimipam da mga napong dokibane. Hausik chaneriba ILPS ki guideline asisu maming tagi sembana ningtina tabak tawbang ngamdabagi pipam da laire masing mana khangba ngamlakta duna tangay fadana khongsang kya sangsin pamatam yaurabra ay duna hawkiba Agas taraga mapanda puan mapanjawab memorandum ama samit tawkre Hari bayaga si mapung pana implement tawdun indigenous people singa si mapung pana protect tawna daba guideline ama siyam gadabane ngasi babu da chaneriba ILP asida indigenous people singa si kanano non local sing asida kanano ay ba siningtina define tawroktre Masina indigenous people sing asiba non-local sing asina treat tau kiba yabagi phibam da leire. Loy na cut off year 1951 do oigada bani aiba do hausik bawa yaudre.
loinana population commission ama athuba matamda semgadabani Manipur Hill Areas Autonomous District Council bill ki mayokta Manipur ki lup sing na lepkre bill asi assembly da puthokna khanaba yaroi lup sing The Manipur Hill Areas Autonomous District Council Bill 2021 ki mayokta Manipur ki maruiba lup sing oriba ipsa akomlup pandam ipak Kangleimai Kil CLK amadi Kangleipak Student Association na lepkhiba galoinana Bill asi ki mayokta akan bawa famla kadore Hill Areas Committee na recommend tawkhiba Manipur Hill Areas Autonomous District Council Bill 2021 ki mayokta lepaga loinana assembly da puthokna khanaba yaroi haina Ipsa akumlo pandam ipak kanglamai CSK amadi KS na sinduna no magi oiba apunba mipam amaphamdana warip tara lokre ngasi ki mipam atu da lokhi warip singi manukta Manipur Hill Area Autonomous District Council Bill 2021 asi yamna sensitive oiba bill amani state asida rebe stakeholder sing tanaramdana puthokpa yaroi Manipur miyam na hanadagi janingdaba phongdoktun leiriba Naga Autonomous Territorial Council ki provision sing arba bill asida yawe Bill asigi silent future da taruk suba schedule ka chap manaba provision sing su yaure bill asi Manipur Hill Area Committee da yauriba chinggi elected members in a single lamda kundariba miyam pallana lamjing bane apunba Manipur gi saktam kahandana ba honariba proof sing amadi amaga mateng pinatuna nungsi chana leminariba punamangna bill asiga meyokta lepa aina amatoina yanake mifamatuda Hill Area gi elected leaders sing na community sing punjinaraba honabagi mahutta amaga lap thongna ba honare abagi matang da wafung ke phongdong nake nagalamrom da su Manipur Hill Areas Autonomous District Council bill pass to bayaroi lenga na ni suba jun taragani pan thongna ba sinbiganu ambukok Hauzik pamlipa Manipur State Assembly Session asida Manipur Hill Areas Autonomous District Council bill aiba ma puthokani airiba asida yauriba point sing asi iramdam asiba maset tana ba yawgana marmoraga bill asi amukhana puthoktu na leina ba natrakna pass thogana singba mata da bayaroi aina All Manipur Muslim Organization Coordinating Committee Amboko ki General Secretary Rizwan Saik Nata Dorpa Cherola Mana Phongdorakle Cherola sina hai billasi punna laiminari ba tongan ba phurup masal gi marakta nung sina darba sin batana tana Manipur ba macet tanar ba sin ba adugum bill ni aina amoko na lawda bangam loy Manipur ba macet tanar ba house ta pukhalakle ba billasi khudak ta leptuna singtam amato na yelhawnga dagi nung si sanan lerakle pamari asi Hill Area Autonomous District Council na tanga kaidana pa hona kadabane Kariguma bill asibo puthokna iramdam asibo maset tanan ba silaklabadi amokongna tumina laithokloi pale balengak asina su Manipur gi apun bagi saktam kaidan ba hona kadabani loinana bill asina maram orga singtam amadi tongan ba phurup masal gi marakta ungkana ba tholoktuna ani subajun tarakani pan amuk lagna ba balengak asina sillo dabani aina serolas na makata na pangdorakle Atau pau amadana Mikhal Gamari Lenana Saksa Hajanaba Miam Tin Bayaro Dore Public Club Kurai to Kongdang Kong Amadi Panchayat Member Singaloina Lakliba State Kiweba Assembly Election Gamari Lenana Mipa Mama Kurai Kendragi intending candidate Mihut Singbo Yauduna Mihut Sing Sujaut Club Pasiki Sangleda Mipa Mama Sipang Tokre and the Club Pasiki President Bebekanandagi Cherola Mana Haire Serola Sinahai Mifam Aduda Wari Mari Amato in the Jana Bagaloina Ahan ba waripta lagliba October ki cheche tarama phawage manungda intending candidate amatana saksa ajana daba amadi mifam pangthokta madagi warip asi kamari lenana chatna kanglon singasi korai khaidem laikai gram panchayat 1 number 1 2 3 ki members sing amasung upaprahan ka loinana chatminaba sana kanglon singasi thangnaba laikai ki organization EYDA dasu kosamna paujel thaba channel asi thapa koina pangthok minaba aina jana ki ana cherola sinama khatana pangtorakle COVID ki saithing phanglaba beneficiary sing da mating pang ba hokre laingak leiba leitaba Manipur thogai ba ki wakal de yam lapna thambiyo oiroi sub minister Lampel water body semgatuna Imphal manung da thokpa khosem gi sau phal lagani beren Manipur asi khutka pi afata sakut pa yaba state ni leader kharana manghan bani sub minister Manipur lega ki Department of Social Welfare ni sinduna babupara da leiba sub minister secretariat ki miyam gi namit holder COVID ki saithing phanglaba sing da kana ba pigi da ministers COVID-19 affected livelihood support scheme launch tawkhiba galonina scheme masiki makhada ahan boina khangalaba beneficiary lising taruk chani humbudara taruk ta anba installment oina lupa lising ani samanga sanpam da check mana sing khusina gre tharong ga mari leina Manipur ke minister N Biren haikebada lengak leiba leitaba Manipur thogai ba ki wakal de yam lapna thambio
Manipur thugaibagi wafam sugoi oiroi luching bakrana Manipur asi ahubadagi divide and rule sanaduna maset thugaina naba hwanaduna lakli luching bakara asi hojikchu Manipur thugaina naba hwanare makoi sing asidagi ekhona section matam oire Manipur thugaibadi laireduna masi mangda phawba mangbigano aikhoi punna nungsi chanan leminaduna amana amaba ikai khumnase awaraba mengkhatminaduna punna hingminase aike mana hai covid thangnaba state asigi mari lenaba official sing lawriba thawdang thagale laisada se aikhoi punna thekna binna kadabane health worker police NGO MLA asa worker na singba punna honamene kiba aduna laisada sigi ka hen ba saitheng phangkidabane laisada sina maram ojan nongmagi suraga sajaba imung sinta saitheng phangle masi maya masi yeklakale pa kambagi prime minister Narendra Modi na tha manga gi cheng lemna pire masida miyo karana cheng lemna piri ba asi miyam gi selni araklabasu lesingba adugi policy aduni mathau tari ba se sel dijam la derumgani adu matang chan senaba aiba adu lesingba magone cheng lemna pirak pa du ngasi di larba miyam da kanaba phangle Manipur lengak nasuk masih kemari lena na thabak kya pakat pagaloina miyam da kanaba kya phanganduna lagle maraga sida Tamenglong ADC ki officer kharana miyam ge sel chathokre Alan Kamai Tamenglong district ki oina lairaba khungang ki miyam ki damak center under 14 finance commission 2017-18 ki autonomous district council da phandoina lupa crore taragani pan lakh kuntragani thoi lising umbudra ni thoi ase pirake senpham singa si biyo khara namba khoi ganak naba mida yenthok amati makhoi ki oiba miyo singda absinduna haina thokre asigamba thong janing da bagaloina mangleba asigamba thong janing da bagaloina magleba senpham singa siga soba puthok piduna senariba miyo sing asigi matak action lokutana jerak bibiu ana social worker kalan kamaina pawmi sing do phongdokre nagaram da pangthokpa pawgi mifam awda alan kamaina ai ga tanaram da miyo khara lupa lakh kunthra su sa thokre jadonang pakta ki national highway Kampiron paupa lambi sin raba silam singsu sathoki baga atopa tongan ba mapung kya da sulpa lakh kya sathokre officer kharana office ta famla ga miyam gi thadrak pasen yam sing sathoki bada chenaba maral leiba sing mari leina pasen action lobi dona maral gi matung inna madik chaba serak bibina naba apel tawrakle arabida content sing asigi mar oiba pau khara asiba pau dam jariba mari local news YouTube channel amadi Facebook page asidagi yengbiri bapuna makwa thaga jari channel asina tomta kanarabadi subscribe tawbidribasina subscribe tawbirabaloina like and share tawbasu kawi kanu pramakpo amakana thaga jari